ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕ ꯇꯨꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯇꯝꯅꯤ ꯔꯥꯏꯅꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯇꯨꯔꯦꯜ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯌꯨꯗꯥ, ꯄꯣꯂꯦꯟ, ꯖꯨꯝꯕꯥ, ꯗꯨꯁꯥꯟ ꯑꯃꯗꯤ ꯂꯥꯡꯑꯣꯟ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯈꯨꯜꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯍꯧꯁꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕ ꯁꯥ ꯀꯥꯞꯄꯒꯤ ꯊꯕꯛ ꯑꯗꯣ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ 5ꯒꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯂꯥꯡꯑꯣꯟ, ꯃꯍꯥꯛ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝꯅ ꯇꯧꯒꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ, "ꯑꯩꯗꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥꯡ ꯑꯁꯤꯗꯒꯤ ꯆꯥꯎꯔꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯁꯥ ꯀꯥꯞꯄꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯉꯥꯏꯕꯤꯕꯒꯤ ꯋꯥꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯨꯝꯕꯅ, "ꯅꯪꯗꯤ ꯑꯁꯤꯗ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯥꯡꯑꯣꯟꯅ, "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯁꯤꯒꯤ ꯆꯤꯡꯌꯥꯡ ꯑꯁꯤꯗꯤ ꯃꯤ ꯀꯅꯥꯁꯨ ꯆꯪꯒꯗꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯅ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯁꯥ ꯀꯥꯞꯄ ꯆꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯀꯥꯞꯄ ꯆꯪꯗ꯭ꯔꯕꯅꯤꯅ ꯆꯥꯎꯔꯕ ꯌꯦꯡꯕꯗ ꯐꯖꯔꯕ ꯅꯣꯏ ꯄꯦꯜꯂꯕ ꯁꯥꯅ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤꯡ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯁꯥꯁꯤꯡ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯆꯦꯟꯁꯟ ꯂꯣꯠꯂꯤꯕꯅꯤ꯫ ꯂꯝꯂꯛꯀꯤ ꯁꯥ ꯉꯥ ꯀꯌꯥꯕꯨ ꯐꯥꯗꯨꯅ ꯁꯤꯀꯥꯔ ꯇꯧꯗꯨꯅ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯆꯪꯂꯨꯕ ꯉꯝꯗ꯭ꯔꯤ꯫ ꯆꯪꯂꯨꯕ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯤꯕꯗꯨꯗꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯂꯦꯟꯅ, "ꯀꯔꯤ? ꯆꯪꯂꯨꯕ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯇꯕ"? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯡꯑꯣꯟꯅ, "ꯍꯜꯂꯛꯇꯦ꯫ ꯆꯪꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯇꯦ, ꯁꯤꯔꯒ ꯍꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯂꯤꯅ, "ꯀꯝꯗꯧꯅ ꯑꯁꯤꯕꯅꯕꯨ ꯆꯠꯀꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯥꯔꯟ ꯈꯔ ꯇꯥꯖꯅꯤꯡꯕ ꯂꯥꯡꯑꯣꯟꯗꯣ ꯍꯧꯔꯛꯂꯤ꯫ "ꯁꯨꯃꯥꯏ ꯇꯧꯕꯖꯥꯠꯅꯤꯗ, ꯆꯤꯡꯌꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯅꯨꯄꯥ 10ꯃꯨꯛꯁꯤ ꯁꯥ ꯇꯥꯟꯕ ꯁꯤꯀꯥꯔ ꯇꯧꯕ ꯆꯪꯕꯖꯥꯠꯅꯤ꯫ ꯃꯗꯩꯗꯨꯗ ꯚꯨꯠ ꯍꯤꯡꯆꯥꯕ ꯑꯃ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ 10ꯃꯛꯁꯤ ꯃꯈꯣꯡꯁꯤ ꯄꯨꯜꯂꯞ ꯄꯥꯏꯁꯜꯂꯒ ꯁꯨꯝ ꯄꯥꯝꯕꯤꯗ ꯂꯪꯊꯠꯄꯖꯥꯠꯅꯤꯗ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯠꯄꯗꯒꯤꯗꯤ ꯃꯈꯣꯏ 10ꯃꯨꯛꯁꯤ ꯃꯀꯣꯛꯁꯤ ꯐꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯀꯥꯏꯔꯒ ꯄꯨꯜꯂꯞ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯩꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯤꯔꯕꯅꯤꯅ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤꯌꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯂꯦꯟ, ꯖꯨꯝꯕꯥ, ꯗꯨꯁꯟ ꯑꯃꯗꯤ ꯌꯨꯗꯥ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯦꯟꯅ, "ꯂꯥꯡꯑꯣꯟꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯣ, ꯈꯪꯒꯅꯤ. ꯁꯤꯔꯒ ꯍꯜꯂꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯒꯅꯤ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯕꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ, ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯙꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ, "ꯆꯠꯄ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯂꯧ ꯂꯣꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯂꯣꯛꯊꯣꯛꯈ꯭ꯔꯕ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯀꯔꯤꯅꯣ ꯑꯃꯨꯛ ꯊꯥꯅꯅꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯃꯇꯝꯗ ꯆꯥꯅꯅꯕ ꯀꯔꯤꯅꯣ ꯁꯥ ꯈꯔꯗꯤ ꯑꯩꯈꯣꯏ ꯊꯤꯕ ꯆꯠꯄ ꯇꯥꯏ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯨꯁꯟꯅ, "ꯑꯣꯏꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯁꯤ ꯍꯦꯛꯇꯃꯛ ꯆꯠꯅꯅꯕ ꯇꯧꯁꯤ, ꯀꯔꯤ ꯀꯥꯟꯗꯒꯦ ꯃꯇꯝ ꯊꯤꯟꯊꯔꯒ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯖꯨꯝꯕꯅ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤ ꯄꯣꯠ ꯄꯨꯒꯗꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯄꯨꯅꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯅꯆꯤꯡꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯀꯅꯥꯅ ꯀꯔꯤ ꯄꯣꯔꯛꯄ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ
ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯣ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯅꯁꯦ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯃꯊꯪ ꯉꯥꯏꯅꯔꯗꯨꯅ ꯂꯣꯏꯅꯃꯛ ꯊꯨꯡꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯤꯡꯌꯥꯡ ꯑꯗꯨꯗ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯅ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯒꯣꯟꯅ ꯆꯤꯡꯌꯥꯡꯗ ꯑꯣꯏꯅ ꯆꯠꯁꯤ, ꯆꯤꯡꯌꯥꯡ ꯑꯁꯤꯗꯗꯤ ꯆꯥꯎꯔꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯗꯨꯃꯛ ꯊꯦꯡꯅꯔꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯥꯁꯤꯡ, ꯂꯝꯑꯣꯛ, ꯁꯖꯤꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏꯅ ꯀꯥꯞꯇꯨꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯔꯦꯝꯕꯁꯤꯡꯗꯨꯅ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯗ ꯌꯥꯏꯗꯨꯅ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯂꯧ ꯁꯨꯔꯕ ꯃꯇꯨꯡꯗ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯕꯗꯤ ꯁꯥꯁꯨ ꯌꯥꯝꯅ ꯊꯦꯡꯅꯔꯣꯏ, ꯑꯗꯨꯒ ꯊꯦꯡꯅꯔꯕꯁꯨ ꯑꯄꯤꯛꯄ ꯁꯥ ꯑꯣꯏꯅ ꯊꯦꯡꯅꯔꯒꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯅꯤ? ꯑꯃꯨꯛꯇ 10 ꯍꯥꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯃ ꯑꯆꯧꯕ ꯑꯃ ꯍꯥꯠꯂꯒ ꯊꯥꯡꯉꯒ ꯌꯨꯝꯗ ꯄꯣꯔꯛꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤ꯫ ꯂꯥꯡꯒꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯁꯨ ꯌꯥꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯌꯨꯙꯅ ꯍꯥꯏꯔꯤ, ꯃꯤꯅ ꯆꯪꯒꯗꯕ ꯃꯐꯝ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯅꯪꯂꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯆꯤꯡꯌꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ, ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯆꯤꯡꯌꯥꯡꯗ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯔꯝꯗꯦ, ꯁꯥ ꯇꯥꯟꯕ, ꯁꯤꯀꯥꯔ ꯇꯧꯕ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯇꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯈꯨꯠꯂꯥꯏ ꯊꯥꯡ ꯇꯥꯅꯆꯤꯡꯕ ꯄꯥꯏꯔꯒ ꯆꯪꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕꯁꯦ ꯅꯣꯡꯃꯩꯅꯤꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯒꯅꯨ꯫ ꯑꯆꯧꯕ ꯁꯥ ꯀꯩ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯆꯥꯕ ꯊꯣꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯣꯡꯊꯣꯛꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯁꯟꯅ, ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯆꯤꯡꯌꯥꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯇꯧꯕꯇꯕꯨ ꯑꯩ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯅꯈꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯆꯤꯡꯌꯥꯡ ꯑꯁꯤꯗ ꯌꯧꯅꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜ ꯑꯁꯦ ꯃꯅꯥꯛꯇ ꯂꯥꯜꯂꯝꯗꯥꯏꯗ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯏꯔꯨꯀꯥꯛꯀꯤ ꯃꯃꯤꯡ ꯄꯟꯕꯁꯨ ꯌꯥꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯔꯨꯀꯥꯛꯁꯦ ꯄꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯙ, ꯄꯣꯂꯦꯟ ꯑꯃꯗꯤ ꯖꯨꯝꯕꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯦ ꯑꯗꯨꯃꯗꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯕꯨ ꯃꯃꯤꯡ ꯄꯟꯗꯨꯅ ꯂꯥꯜꯂꯨꯔꯕꯗꯤ ꯂꯥꯟꯈ꯭ꯔꯤꯕ ꯃꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯇꯦ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯇꯝꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯒꯣꯟꯅ, ꯀꯗꯥꯏꯗꯒꯤꯅꯣ ꯅꯈꯣꯏꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ-ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯅꯣ? ꯀꯥꯟꯅꯗꯕꯗ ꯂꯥꯛꯑꯣꯁꯦ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯗꯨꯅ ꯂꯥꯛꯄꯅ ꯏꯔꯨꯀꯥꯛ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯡꯒꯣꯟꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ, ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯁꯤꯗꯤ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯆꯦꯜꯂꯤꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ, ꯑꯁ ꯂꯥꯡꯒꯣꯟ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ, ꯄꯟꯕ ꯐꯠꯇꯦ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯄꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯟꯅ, ꯍꯩꯃꯥ, ꯄꯣꯠ ꯑꯃ ꯃꯃꯤꯡ ꯊꯣꯜꯂꯤꯕꯁꯤ ꯃꯃꯤꯡꯗꯨ ꯄꯟꯅꯕ ꯅꯠꯇ꯭ꯔꯣ? ꯏꯔꯨꯀꯥꯛꯇ ꯏꯔꯨꯀꯥꯛ ꯍꯥꯏꯗ꯭ꯔꯕꯗꯤ ꯂꯨꯀ꯭ꯔꯥꯛ ꯍꯥꯏꯒꯗ꯭ꯔꯣ? ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯨꯗ ꯗꯨꯁꯟꯅ, ꯑꯁ ꯌꯥꯔꯁꯦ ꯁ꯭ꯋꯥꯏꯗꯅꯦ ꯃꯔꯩ ꯀꯨꯔꯩ ꯌꯦꯠꯅꯔꯒꯨꯝꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯔꯞ ꯊꯣꯡ ꯑꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯌꯥꯡ ꯍꯥꯏꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯌꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅ ꯆꯤꯡꯌꯥꯡ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯒ ꯇꯧꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯌꯥꯡ ꯌꯧꯔꯕꯗ ꯆꯤꯡꯌꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡꯄꯥꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯇꯧꯗꯨꯅ ꯊꯤꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯐꯝ ꯑꯣꯏꯅꯕ ꯈꯔ ꯆꯥꯔꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣই ꯌꯦꯡꯂꯛꯂꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯅꯨꯡꯂꯣꯝꯗ ꯑꯣꯏꯅ ꯂꯩꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯁꯟꯅ, ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯁꯥ ꯈꯔꯁꯨ ꯊꯤꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯂꯛꯄ ꯁꯥꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯜꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯅꯁꯨ ꯌꯥꯔꯗꯨꯅ ꯗꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯤꯡꯌꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯅꯤꯡꯕ ꯑꯆꯧꯕ ꯑꯃꯨꯛꯇ ꯄꯨꯟꯅ ꯆꯥꯕ ꯌꯥꯕ ꯁꯥ ꯑꯆꯧꯕꯗꯤ ꯏꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤ꯫
asum asum thiduna changsilakpana numidang wairam oisilakpa adawaida chauraba lamuk ama thengnabadagi makoina madubu kaptuna hatlei madugi matung lamuk odo makoina sem saduna lamuk odubu yayanabagidamagta yamna kana silli maijau thaduna aduga nakal amaromdana makoi kharana amuk mafam aduda ahing lekpa yananabagidamagta una wana mayam ama kupsinduna sangtap macha ama kudakki oina saranabagidamagka tauri asumna tawduna haujikti sa yairibadusu munsilakadori aduga sang sabusu loisilaklei aduga numiti pungta taduna pumamamlabani maijau thaduna leibani na pham madai do khara makhaiti adumak ngali asumna tawrambadagi haujikti makhoisu sa yaibadum muladuna makhoi chaba hauraklei matam aduta langon masada karino khangdaba ma tawba haurakli mahaki manakongda iselgra yamna kanna stenbagi irau kholgi makhol taba horuki ising irau kholgi ising makhol tarakpaduta langona karinune karaida none ising yam kana chilibasibo manak napada lokal leiba jalo adum nahirapada jumbana mahana sari basadu saina hairi kadai dagi wanoda hauji akhoi swaidadi lok somta leiti nanga lok pamnagadi asom singchek umda sakadabani adumna hairakpaduta langona karino haribadubo aina na konga tari basina kari adumna hairakpada yudana khara thakchan chasalaga adamaina khairakunuko hairaga makhoi wawanui langondi tasengnamakki mahake manakongda ichel irau kholgi makhol lepa leitana hauji su adumak taribani matam maduda langona swaidana ising soidana chelamgani noina khangdabagi wani asumna hairamlaga mahak thoina hena khandundabida mahana chari basado makhatana adumak chari madugi matung makhoi chaba thakpa suluratuna tumpham semliba dumda tumba changnarakli asumna makhoi numirangi pung nipan khara helakpa mapal tasalakpa adwaida loina maktum thakri matamaduda langon mahak chauraba ising ipak amada mahakna hi honduna chatlami madamado ahingi matamni thabalgi mangalna punglang langna budi ngali haibabu ising adubudi musin muri ising adugi akoibada sanglaba napi singna imai tuna leiribani makhadana sarangna pirik pirik sauduna hauri mahana hi honduna chatliba turel adugi trobando yamna pathari haibdi yamna nemli maduda musin musin muna u kaya su hauri mado numida ngoibagi imamamna imu munu uribani leiriba using adugi makhongda musin musin muna migi sapamda lep lep tuna leiri aduga raona hi holiba aduda munna munna yengna pagum chu tauri aduma leiri kai khanghauduna hi ado chup launa ising aduda khangjing chingthakibada langon suyong ising aduda lupsalli masidagi langon troban aduda mahana kakhatnaba iroinaba honabada mahaki makhong aduda karigomba charang sing aduna koyet koi yasanduna makhong ado iroibada mangam sandri makhong do thinba kawba tawbada yamna wari aduma torokpadagi langon do kanna kanna aibungta kallo haiduna koilau laurakli aduma laurakpa aduta langon gi manakta tumliba jumba dusan polen amadi yuda makhoi bamanaba mari aduna taraduna langon bu kedoroge haiduna masa nomduna hauturokpadagi di langon mikap khangthok thorakli adumna langon mikap khangthok tholokpaduta kedore haidun hangli matamaduta langona aigi mangda karaidano hi holaka turel amada chalami turel ado aikhoina ngasai thingrakhiba iruka khaiba turel ado mali haiduna langona wari sari matam maduta jumbana aina haidro ha aikhoi mayamna haidraba turel adugi maming du panba phati khudo mi thimaju phati etana hairaga nahana lam henduna nakut thinduna karem kathai na rubagiri mangdane mangrem hagem narlibido nang yama thunane yumda puraga maiba maibi tana haudrabadi sigidaba mali bungo adumna haiba langon masado kitip tirum tawduna adumak leiri masidigi mayam do nonghek ngarbaga khoi sa tanba chakadoribani aduna tumna si haiduna amuk tum thanaki adubu langon di tumthaba yaramdi mahak kari tawsigi haiduna wakhal khanduna leiribani matam maduta langon na wakhal khanduna tumba yadana leiringi matam maduta makoina tumbagidamagta semliba sang adugi akoibada kanagumba ama tuba chamduna chatkibado langona haifet uhubadagi kanano haidun langona kanna lauduna hangi
matam maduta tumdru leramba makhoi mari aduna kari amuk torogi minangbo hajuna langonda hangakli matam maduta langona hojikta mafam masidagi mi ama phiduk khumduna chatkhi musinmui adumna hairakpada dusanna as yare kadorage ha aikoi ngakagi tumsi kadorage nangi namitne pangmuda uba oirini adumna hairakpada langona aigi mita pangu ubanati aipu ngahan makai sumanya tawrane haiduna hangakpada polena adu orga namitu usilaga tumo udunaba adumna haraka mahak amuksu hanna tumthakirina ba honari langona tawriba singado kanana su thajadaba aduda langon thawai khan nungairamdi masidagi langon do ai tumba yadre ngahak tamai diaga leige hairaduna mai hokaliba adugi manakta sing khara amu hapsanduna mahak phamlaga leiri mamanaba mari adusu langon gi se asengbadi mali haiduna makoi murum murum wari sanari matamadu langona mai tukuna som leiri ngai makoi mamanaba mari dusu hogatuna langon gi manakta changsilakle aduga tasengna makina sada duma torokpra haiduna hangi matamadu langona hoi tori kaidorabano khangdi aigi isada haujiksu ising irau kholgi makhol adumak taduna leiri nakoi tasengna ising irau kholgi makhol tadabara haidun hangakli matamadu ta tusanna tasengna ikoi ising irau kholgi makhol tadi adaga mafam swaida ising amata su leibunati kadai dagi khonjal no nahanu tari badubo haidun hangakli adum na hanglingi matamadu ta langon gi manangal da karino khangdaba machin tumba amana chak chak thinbagum torok paduta langona karinun he haidun yengthuklui matamadu dadi wangring wangna mamai mami pungka kana musin muna mangonda yengtharaga leiramlei madu uruda langondi swai laukiduna khangpre khangdu tungda soro sor chenthokuna mahak karino khangdaba marol amada koilau lauri mahakna adumna phring phring chungga chenthokpada mahaki mamangda mai hogutuna leiriba maifam adu su mahak tharo tharo olurabani aduna mahaki masa kharasu maina waiduna maitan sing aduna mu kibadagi unsa sing ado maina chakthi kibagi musin musin khamde pamati masa punamak mahaki phri phirom punamak maina kawa kawa chakthi kibagi mokhut mokhut hoba horoklabani langon ga sikulaba matawasida makhoi mamanaba marina su khangle mahaki sidi tawsunaba rati asengmani haibase madamaduda langongi mamanaba mari aduna langonda kaidorage nangbo haiduna hangakli adubu langondi mahaki mamita uribado aduma hairi matamadu da dusanna ate khoi kai tawdabano hojin numida ngasida khutakta yumda chalawra sira haiduna hangakli adubu polenadi mafam masida adum laikisi mafam masi thalok lagai khoina numida ngasida yumda hanba haibasi khwaidagi hena khudong thiga doribani mayamna changadaba mafam masida ikoina aphau saduna lakibase khwaidagi asoibani hairi matamada yudana kadai asoibano ekudadi kaibe torokti langon hairiba nupa asidani toroklibase mana turil adugi maming pangano harka mahana palubagini adum na harpada makoi mamannaba ateiduna su sumi mahana turil adugi maming pangano haruka paluba adugi damaka toroklibani aikoina kamno mahaku kangadoribano khangdri haiduna wari sanari ngai langon do mahak karino amada munna yinglaga leiri adumna chaplepaga karaidano amada yamna munna yinglaga leiri ngai matam matuta mamanaba mari aduna changselalaga karimu uragi ha karimu uragi banangbo asomna langon gi masa pairu badadi langon do tapta mamai le thuraklaga mukhoi mamanaba mari da yamna kanna lauramlaga mahak tung handuna chen khri mahana adumna chen khibaduta khanghaudi kanaguma miyoi amana mahaki thabak lomda safu kanna achouba utup amara thomduna langthorpagum laktuna langondo lamam marak amadagi langthori adumna langonna amamba marak amada chensin khraga mahakpu kanagumba amana thomgaiduna langthorpagi mongda langthoraklaga machin tumba usate khibagi setharaga leiba amata mahaki manangandagi thabak phauna lengduna I nai mayam amata duna mahak siribadu uri madu ubada makhoi mamanaba mariri karino tawriba siri haiduna hingraga leiri aduga langon bu paiduna langthokpagi mong thongaiduna langthokpagi ba amamamar aduda kanaguma miyoi amana karino khangdaba murum murum lewu karino khara solaga chensan khibado makhoi marina su tari khonjal adu tabada makhoi mariti
ꯀꯤꯃꯟꯈꯤꯕꯅ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯊꯣꯛꯂꯨꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯙ ꯄꯣꯂꯦꯟ ꯖꯨꯝꯕ ꯑꯃꯗꯤ ꯗꯨꯁꯟꯅ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯂꯥꯡꯒꯣꯟꯁꯦ ꯑꯩꯈꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯨꯝꯕꯅ ꯑꯗꯨꯒꯤꯁꯨ ꯑꯔꯥꯏꯕꯅꯤ ꯂꯥꯡꯒꯣꯟꯁꯦ ꯑꯩꯈꯣꯏꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯙ ꯄꯣꯂꯦꯟ ꯑꯃꯗꯤ ꯖꯨꯝꯕ ꯗꯨꯁꯟ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯡꯒꯣꯟꯕꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯔꯤꯅ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯆꯠꯂꯤꯉꯩ ꯁꯥ ꯀꯩꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯈꯨꯗꯣꯡ ꯊꯤꯕ ꯅꯪꯍꯜꯂꯛꯂꯕꯗꯤ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯁꯤ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯨꯔꯒ ꯅꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟꯅ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡꯃꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯣ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯀꯩ ꯊꯣꯛꯂꯛꯂꯕꯁꯨ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯑꯃꯁꯤ ꯄꯥꯏꯔꯒ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯑꯅꯤ ꯑꯃꯗꯤ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯅ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯥꯎ ꯄꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯅꯣꯡꯃꯩ ꯑꯃꯗꯨꯅ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙꯅ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯧꯊꯔꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯨꯙ ꯑꯃꯗꯤ ꯖꯨꯝꯕ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯌꯦꯡ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟ ꯃꯈꯣꯏ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯖꯤꯛ ꯍꯦꯛꯇꯃꯛ ꯌꯧꯒꯗꯕ ꯈꯣꯡꯆꯠ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯌꯧꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯠꯆꯟꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯗꯨꯁꯟꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯟꯅꯔꯛꯂꯝꯗꯦ ꯑꯗꯨꯒ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯈꯔꯗꯤ ꯁꯣꯔ ꯂꯥꯎꯅ ꯆꯦꯟꯈꯤꯕꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨꯅ ꯂꯦꯡꯂꯤꯕꯗꯨꯗꯤ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯦꯟꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯇꯨꯅ ꯀꯨꯝꯊꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯗꯨꯁꯟꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯂꯧꯁꯤꯟꯕꯗꯒꯤ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯃꯇꯝ ꯑꯗꯨꯗ ꯗꯨꯁꯟꯅ ꯄꯥꯏꯔꯛꯄ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯩꯕꯨꯜ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯨꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯄꯣꯂꯦꯟ ꯆꯦꯡꯁꯤꯜꯂꯛꯇꯨꯅ ꯃꯩꯅꯝ ꯑꯗꯨꯕꯨ ꯁꯠ ꯊꯥꯡꯒꯠꯇꯨꯅ ꯐꯨ ꯀꯥꯝꯗꯨꯅ ꯍꯦꯟꯅ ꯉꯥꯜꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯁꯟꯅ ꯑꯃꯨꯛ ꯍꯧꯒꯠꯀꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗ ꯌꯦꯡꯊꯔꯨꯏ ꯑꯗꯨꯝꯅ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯍꯥꯏꯔꯞ ꯃꯥꯟꯕ ꯄꯜꯂꯤ ꯇꯧꯔꯕ ꯃꯈꯨꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯗꯨꯁꯟ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯣ ꯄꯥꯡ ꯂꯥꯎꯅ ꯀꯥꯞꯊꯣꯛꯈꯤ ꯑꯗꯨꯝꯅ ꯀꯥꯞꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯗꯨꯁꯟꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯥꯏꯔꯝꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯕꯅꯤ ꯅꯣꯡꯃꯩꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯁꯨ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯃꯈꯣꯏ ꯊꯨꯅ ꯌꯥꯡꯅꯃꯛ ꯃꯩꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙꯗꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅꯔꯤ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯃꯈꯛꯇꯪꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄꯗꯒꯤ ꯀꯥꯞꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯟꯗꯣ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯖꯨꯝꯕꯅ ꯂꯥꯡꯒꯣꯟꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯂꯦꯡꯈꯤꯕꯗꯨꯗ ꯖꯨꯝꯕꯅ ꯀꯔꯤꯅꯣꯅꯦ ꯂꯥꯡꯒꯣꯟꯒꯤ ꯃꯈꯨꯠꯁꯤ ꯂꯦꯡꯈꯤꯒꯨꯝ ꯇꯧꯔꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯙꯅ ꯍꯦꯔꯥ ꯑꯁꯤꯕꯅꯕꯨ ꯂꯦꯡꯉꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯨꯝꯕꯅ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯨꯝꯕꯅ ꯂꯥꯡꯒꯣꯟꯗ ꯂꯥꯡꯒꯣꯟ ꯑꯁꯨꯝꯅ ꯀꯧꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯟꯗꯣ ꯇꯞꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙ
ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯒꯟꯗ ꯀꯩꯗ ꯊꯕꯥꯛ ꯐꯥꯎꯅ ꯂꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯠꯇꯣꯛꯂꯒ ꯂꯩꯃꯥꯏꯗ ꯊꯥꯡꯊꯔꯛꯄꯗ ꯊꯕꯥꯛ ꯍꯣꯔꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯏ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯁꯤꯟꯊꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯙ ꯑꯃꯗꯤ ꯖꯨꯝꯕꯥ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯃꯤꯟꯅꯔꯒ ꯂꯥꯡꯒꯣꯟꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯂꯥꯡꯒꯣꯟꯗꯣ ꯂꯣꯟꯅ ꯍꯧꯒꯠꯂꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯎꯅꯥ ꯋꯥꯅꯥ ꯂꯩꯕꯥꯛ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯌꯨꯙꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯣ ꯂꯥꯡꯒꯣꯟꯗ ꯄꯄꯥ ꯆꯨꯝꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯖꯨꯝꯕꯗ ꯃꯁꯦ ꯀꯥꯞꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯉꯥꯏꯈꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯤꯉꯩ ꯂꯥꯡꯒꯣꯟꯗꯣ ꯃꯃꯥꯏ ꯃꯃꯤ ꯃꯁꯥ ꯄꯨꯝꯅꯃꯛꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯍꯥꯛ ꯇꯞꯅ ꯂꯦꯞꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯂꯦꯞꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯂꯥꯡꯒꯣꯟꯅ ꯃꯁꯥꯒꯤ ꯉꯁꯥꯏ ꯊꯕꯥꯛ ꯐꯥꯎꯗꯨꯅ ꯂꯦꯡꯈ꯭ꯔꯕ ꯎꯒꯤ ꯎꯁꯥ ꯑꯗꯨꯅ ꯂꯦꯛꯊꯠꯈ꯭ꯔꯕ ꯑꯍꯣꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯊꯤꯟꯖꯤꯟꯈꯤ ꯑꯁꯣꯝꯅ ꯊꯤꯟꯖꯤꯟꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯣ ꯐꯥꯎꯗꯣꯛꯇꯨꯅ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯁꯥꯗꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯌꯨꯙ ꯑꯃꯗꯤ ꯖꯨꯝꯕꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯂꯥꯡꯒꯣꯟꯁꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯃꯁꯥꯗ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯂꯥꯡꯒꯣꯟ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗ ꯂꯥꯡꯒꯣꯟꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯁꯠ ꯂꯩꯁꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒꯗꯤ ꯃꯌꯥꯗꯣ ꯉꯛꯁꯪ ꯉꯥꯡꯅ ꯏꯍꯤ ꯍꯤꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯂꯒ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯑꯗꯨꯝꯅ ꯆꯦꯟꯅꯈꯤꯕꯗ ꯖꯨꯝꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯨꯙꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯖꯨꯝꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ ꯆꯠꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯌꯨꯙꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯙꯅꯁꯨ ꯖꯨꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯑꯩ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯙꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯖꯨꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯅꯤ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯖꯨꯝꯕꯁꯨ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯆꯪꯉꯛꯂꯤꯕ ꯌꯨꯙꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯆꯪꯁꯤꯟꯒꯦ ꯍꯥꯏꯔꯗꯨꯅ ꯌꯨꯙꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯖꯨꯝꯕꯅ ꯌꯨꯙꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯙꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯨꯝꯕꯅ ꯍꯣꯏ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯀꯥꯞꯊꯣꯛꯎ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯤꯕ ꯁꯥ ꯀꯩ ꯂꯥꯏ ꯇꯤꯟ ꯄꯨꯝꯅꯃꯛ ꯆꯦꯟꯈꯤꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯙꯅ ꯖꯨꯝꯕꯒꯤ ꯁꯩꯌꯦꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯈꯤ ꯑꯗꯨꯒ ꯎ ꯑꯃꯗ ꯄꯥꯟꯅꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯅꯅꯕ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯖꯨꯝꯕꯅ ꯀꯩꯅꯣ ꯌꯨꯙ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯌꯨꯙ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯑꯗꯨꯕꯨ ꯌꯨꯙꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕꯗꯣ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯖꯨꯝꯕꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯅ ꯆꯤꯛꯂꯛꯄꯗꯒꯤ ꯖꯨꯝꯕ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯨꯙꯒꯤ ꯃꯃꯥꯏꯗ ꯀꯥꯎꯈꯤꯕꯗꯒꯤ ꯌꯨꯙꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯙ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯖꯨꯝꯕꯒꯤ ꯃꯁꯥꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯨꯕꯗ ꯖꯨꯝꯕꯅ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯂꯤꯕꯅꯣ ꯅꯪ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯑꯀꯪꯕ ꯎꯇꯨꯞ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯃꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯙꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯖꯨꯝꯕꯅ ꯊꯣꯝꯃꯛꯂꯤꯕ ꯑꯗꯣ ꯉꯥꯛꯊꯣꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯗ ꯅꯌꯥꯅ ꯆꯤꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯗꯨꯗ ꯌꯨꯙꯅ ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯕꯗꯨꯅ ꯀꯅꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯡꯒꯣꯟꯗꯣ ꯍꯧꯖꯤꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯙꯅ ꯄꯥꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯂꯥꯡꯒꯣꯟꯒꯤ ꯃꯁꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯄꯥꯈꯠꯄ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯅꯤꯛꯈꯤꯕꯅ ꯂꯥꯡꯒꯣꯟꯗ ꯄꯥꯟꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯔꯨ ꯍꯥꯠꯃꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯥꯡꯒꯣꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯙꯒꯤ ꯊꯕꯥꯛ ꯑꯗꯨꯗ
ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯌꯨꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯎ ꯑꯃꯗ ꯂꯨꯈꯝꯅ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯖꯨꯝꯕꯅ ꯌꯨꯗꯗꯣ ꯀꯟꯅ ꯀꯟꯅ ꯀꯧꯔꯒ ꯁꯣꯔꯣ ꯁꯣꯔ ꯂꯥꯛꯇꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯃ ꯇꯧꯔꯤꯉꯩ ꯂꯥꯡꯒꯣꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯨꯝꯕꯒꯤ ꯃꯁꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯨꯗꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯣꯝꯖꯤꯟꯒꯦ ꯇꯧꯔꯛꯄꯗ ꯖꯨꯝꯕꯅ ꯃꯁꯥꯗꯣ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯍꯧꯕꯗꯒꯤꯗꯤ ꯃꯁꯥꯗ ꯊꯣꯝꯍꯧꯗ꯭ꯔꯦ ꯂꯥꯡꯒꯣꯟ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯃꯟꯈꯤꯕ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯆꯣꯡꯁꯤꯜꯂꯛꯈꯤꯕꯅ ꯖꯨꯝꯕꯅ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯍꯥꯏꯕꯗꯤ ꯉꯥꯊꯔꯒ ꯂꯩꯔꯝꯕ ꯎ ꯑꯃꯗ ꯐꯨꯖꯤꯟꯗꯨꯅ ꯂꯣꯡꯅ ꯑꯃꯨꯛ ꯇꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯡꯒꯣꯟꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯃꯨꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯖꯨꯝꯕꯅ ꯌꯨꯗꯗ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯎꯔꯣꯛꯊꯣꯡ ꯑꯗꯨꯗ ꯂꯥꯟꯕ ꯍꯧꯔꯛꯈꯤ ꯃꯇꯝꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯈꯣꯡꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯃꯥꯏꯗꯣ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯋꯥꯡꯈꯠꯂꯛꯂꯒ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯗꯣ ꯏꯔꯩ ꯑꯗꯨꯗ ꯆꯤꯡꯊꯈꯤ ꯊꯣꯡ ꯑꯗꯨꯁꯨ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟ ꯌꯥꯝꯅ ꯋꯥꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯔꯥꯏꯗ ꯍꯦꯛ ꯌꯧꯕꯒ ꯂꯩꯔꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯅꯤꯈꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯟꯅꯕꯗꯒꯤ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯗꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯖꯨꯝꯕꯅ ꯌꯨꯗꯗ ꯍꯧꯗꯣꯛꯄꯗꯒꯤ ꯌꯨꯗꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯗꯅ ꯖꯨꯝꯕꯗ ꯏꯇꯥꯎ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯦ ꯇꯣꯛꯂꯒ ꯆꯠꯍꯧꯔꯁꯤ ꯂꯥꯡꯒꯣꯟꯗꯣ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯛꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯡꯒꯣꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯈꯣꯏ ꯆꯠꯈꯤꯅꯨ ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯒꯗꯕꯅꯤ ꯅꯈꯣꯏ ꯀꯅꯥꯃꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯎꯗ ꯐꯨꯖꯤꯟꯕꯗꯒꯤ ꯇꯦꯛꯂꯕ ꯃꯈꯨꯠ ꯑꯃꯗꯤ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯈꯨꯔꯨ ꯀꯥꯡ ꯀꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯇꯠꯂꯕ ꯃꯍꯥꯛꯀꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁꯦꯀꯧ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯥꯈꯠꯇꯨꯅ ꯖꯨꯝꯕꯅ ꯌꯨꯙꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯃꯔꯦꯡꯄꯥꯟꯗ ꯀꯣꯜꯍꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯡꯒꯣꯟꯅ ꯉꯥꯏꯈꯣ ꯅꯕꯥꯅꯤ ꯆꯠꯈꯤꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯥꯅꯤꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃꯩꯁꯨ ꯌꯥꯎꯔꯤꯅꯤ ꯁꯥ ꯀꯥꯞꯄ ꯂꯥꯛꯄꯗꯒꯤ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯤꯗꯅ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯥꯁꯨ ꯐꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯄꯒꯨꯝ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙꯗꯣ ꯂꯥꯡꯒꯣꯟꯅ ꯀꯟꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯟ ꯅꯣꯡ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯄꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯥꯗꯣ ꯏꯆꯣꯛꯊꯕꯒꯤ ꯃꯑꯣꯡꯗ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯛ ꯑꯃꯨꯛ ꯎꯞꯁꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯒꯅꯨ ꯑꯩ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯒꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯌꯨꯙꯅ ꯌꯥꯜꯂꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯃꯍꯥꯛꯅ ꯂꯧꯔꯒ ꯂꯥꯡꯒꯣꯟꯒꯤ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯝꯅ ꯀꯥꯞꯄꯗꯒꯤꯗꯤ ꯂꯥꯡꯒꯣꯟ ꯂꯩꯃꯥꯏꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯇꯨꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯉꯥꯜꯂꯕꯅꯤ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯤ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯖ꯭ꯋꯥ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯖꯨꯝꯕꯅ ꯌꯨꯙꯗ ꯍꯥꯏꯔꯤ ꯂꯥꯡꯒꯣꯟꯁꯤ ꯄꯨꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯙꯅ ꯄꯨꯕꯤꯈ꯭ꯔꯁꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯍꯥꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒꯨꯝꯁꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯄꯥꯎ ꯄꯤꯗ꯭ꯔꯕ ꯃꯥꯜꯂꯤ
ꯑꯗꯣꯝꯅ ꯍꯥꯏꯅꯔꯒ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙꯅ ꯂꯥꯡꯒꯣꯟꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯗꯨꯅ ꯋꯥ ꯑꯅꯤ ꯑꯍꯨꯝ ꯐꯩꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯊꯥꯡꯀꯠꯂꯒ ꯌꯥꯝꯅ ꯋꯥꯅ ꯂꯥꯡꯒꯣꯟꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯝꯁꯥꯡ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯂꯝ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯡꯈꯤꯕꯅ ꯃꯈꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯂꯥꯡꯒꯣꯟꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯣ ꯉꯔꯥꯡꯗꯒꯤꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒ ꯇꯨꯝꯒ ꯇꯨꯝꯍꯧꯗꯕꯒ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯂꯥꯡꯒꯣꯟꯁꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯨꯟꯗꯣꯛꯂꯝꯂꯁꯤꯔꯥ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯔꯒ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯇꯧꯔꯒ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯂꯧꯔꯨꯔꯁꯤꯔꯥ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯙꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯒ ꯂꯥꯡꯒꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅꯤ, ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯄꯨꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯦꯛꯅ ꯂꯥꯎꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯏꯆꯦꯜ ꯀꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯅꯣꯡ ꯇꯥꯕꯒꯤ ꯈꯔ ꯐꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯁꯥ ꯁꯦꯠ ꯀꯥꯏꯅ ꯁꯥꯔꯝꯂꯕꯗꯤ ꯏꯕꯥꯅꯤꯅ ꯆꯠꯂꯤꯕꯁꯦ ꯆꯠꯄ ꯉꯝꯗꯗꯨꯅ ꯋꯥꯟꯊꯗꯨꯅ ꯏꯕꯥꯅꯤ ꯑꯣꯏꯅ ꯁꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯗꯤ ꯎꯔꯣꯛꯊꯣꯡꯁꯦ ꯂꯥꯟꯅꯅꯕ ꯇꯧꯁꯤ, ꯈꯔ ꯆꯦꯠꯅ ꯆꯦꯠꯅ ꯄꯥꯏꯌꯨ ꯍꯥꯏꯔꯗꯨꯅ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯁꯦꯟꯅꯔꯒ ꯌꯥꯝꯅ ꯋꯥꯅ ꯎꯔꯣꯛꯊꯣꯡ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯎꯔꯣꯛꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯥꯟꯊꯣꯛꯄ ꯂꯣꯏꯕꯒꯗꯤ ꯃꯐꯝ ꯑꯗꯣꯝꯗꯗꯤ ꯅꯣꯡꯁꯨ ꯑꯃꯇ ꯇꯥꯔꯝꯗꯦ, ꯏꯀꯪ ꯀꯪꯅ ꯅꯨꯡꯁꯥ ꯁꯦꯠ ꯀꯥꯏꯅ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯩꯊꯔꯛꯂꯕꯅꯤ ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗꯅ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯔꯣꯝꯗ ꯌꯦꯟꯊꯣꯛꯂꯨꯕꯗꯗꯤ ꯏꯀꯣꯛ ꯀꯣꯛꯅ ꯏꯐ ꯐꯖꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯅꯨꯡꯁꯥ ꯃꯩꯁꯥ ꯆꯞ ꯆꯥꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯍꯧꯕꯅꯤ, ꯁꯨꯡꯅ ꯃꯝꯅ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯒ ꯁꯤꯗꯒꯤ ꯌꯦꯡꯕꯗꯅ ꯄꯨꯍꯥꯡ ꯑꯍꯥꯡꯕ ꯏꯀꯣꯛ ꯀꯣꯛꯄ ꯅꯣꯡ ꯀꯔꯤꯁꯨ ꯇꯥꯈꯤꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯙꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯏꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯡꯒꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯡꯒꯣꯟꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯡꯒꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯥꯡꯒꯣꯟꯒꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯒꯤ ꯃꯈꯨꯜ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯂꯥꯡꯒꯣꯟꯁꯦ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯝꯕꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯂꯥꯡꯒꯣꯟꯕꯨ ꯑꯗꯨꯝꯅ ꯍꯥꯠꯂꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨ, ꯉꯔꯥꯡꯁꯦ ꯂꯥꯡꯒꯣꯟꯅ ꯆꯤꯡꯁꯥꯡ ꯆꯠꯄ ꯃꯇꯝꯗ ꯏꯔꯨꯀꯥꯛ ꯇꯨꯔꯦꯟꯕꯨ ꯃꯃꯤꯡ ꯄꯟꯈꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯃꯤꯡ ꯄꯟꯒꯅꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝ ꯍꯦꯟꯗꯨꯅ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯒꯤ ꯃꯃꯤꯡ ꯄꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯏꯆꯦꯜ ꯏꯔꯥꯎꯈꯣꯜꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯡꯒꯣꯟꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ, ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯪꯊꯣꯔꯛꯂꯒ ꯃꯆꯤꯟ ꯇꯨꯝꯕ ꯎꯁꯥ ꯇꯦꯛꯈꯤꯕꯒꯤ ꯎꯆꯦꯠ ꯑꯃꯗ ꯃꯍꯥꯛꯄꯨ ꯌꯨꯡꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯂꯥꯡꯒꯣꯟꯗꯣ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛꯅ ꯂꯥꯡꯒꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟꯁꯨ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯥꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯒꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯝꯄꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯛꯄꯗ ꯗꯨꯁꯟ ꯑꯃꯗꯤ ꯌꯨꯙ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯗꯕꯤ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯨꯟꯒꯤ ꯄꯥꯈꯪ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯃꯈꯣꯏ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯈꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅꯁꯨ ꯁꯨꯔꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯤꯡꯖꯥꯡꯗ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯇꯝꯗ꯭ꯔꯤꯕꯅꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯖꯨꯝꯕꯅ ꯗꯨꯁꯟꯒꯤ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯋꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯋꯥꯎ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯗꯨ ꯀꯥꯞꯀꯦ ꯇꯧꯔꯛꯄꯗ
ꯌꯨꯗꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯔꯣꯝꯗ ꯂꯩꯊꯣꯛꯄꯗꯒꯤꯗꯤ ꯖꯨꯝꯕꯅ ꯗꯨꯁꯟꯗ ꯀꯥꯞꯀꯦ ꯇꯧꯔꯝꯕꯗꯣ ꯀꯥꯞꯇꯤ ꯀꯥꯞꯍꯧꯗ꯭ꯔꯤ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯀꯥꯞꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯄꯥꯈꯠꯅꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯖꯤꯟꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯊꯣꯝꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯑꯗꯨꯒ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟꯕꯨꯅ ꯑꯩꯈꯣꯏꯕꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯨꯁꯟ ꯑꯃꯗꯤ ꯄꯣꯂꯦꯟ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯦꯟꯅ ꯖꯨꯝꯕ ꯑꯃꯗꯤ ꯌꯨꯙꯗ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯩꯈꯣꯏꯕꯨ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯏꯁꯤꯡ ꯑꯗꯣ ꯆꯥꯎꯈꯠꯂꯛꯈꯤ ꯑꯗꯨꯒ ꯎꯔꯣꯛꯀꯤ ꯊꯣꯡ ꯑꯗꯨꯕꯨ ꯇꯦꯛꯇꯨꯅ ꯑꯩꯈꯣꯏ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯏ ꯑꯅꯤꯈꯛꯅ ꯄꯣꯂꯦꯟ ꯑꯃꯗꯤ ꯗꯨꯁꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛꯁꯦ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯖꯤꯟꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯁꯟ ꯏꯕꯥꯅꯤꯅ ꯈꯟꯈꯤꯕꯗꯤ ꯑꯩꯈꯣꯏ ꯁꯥ ꯀꯥꯞꯄ ꯂꯥꯛꯄꯗꯒꯤ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯇꯨꯝꯂꯨꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯩꯈꯣいꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯂꯥꯡꯒꯣꯟꯅ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯨꯕ ꯑꯃꯗꯤ ꯃꯤꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯕꯨ ꯄꯜꯂꯨꯕ ꯂꯥꯡꯒꯣꯟꯕꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝꯅ ꯋꯥ ꯆꯝꯊꯣꯛꯅꯕꯗꯒꯤꯗꯤ ꯋꯥꯔꯧꯅꯔꯝꯕ ꯁꯥꯎꯅꯔꯝꯕ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯅꯗꯨꯅ ꯂꯥꯡꯒꯣꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯡꯁꯥꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯁꯥ ꯇꯥꯟꯕ ꯁꯥꯗꯥꯟꯕ ꯆꯪꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯕꯨ ꯃꯃꯤꯡ ꯄꯟꯕꯗꯨꯁꯨ ꯄꯟꯈꯤꯗ꯭ꯔꯤ ꯃꯃꯤꯡ ꯄꯟꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯅ ꯏꯔꯨꯀꯥꯛ ꯇꯨꯔꯦꯜꯕꯨ ꯑꯁꯤꯕ ꯇꯨꯔꯦꯜ ꯍꯥꯏꯗꯨꯅ ꯈꯪꯅꯈꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯍꯦꯛ ꯄꯜꯂꯨꯔꯕꯗꯤ ꯍꯦꯛꯇꯃꯛ ꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯇꯨꯔꯦꯜ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯀꯧꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯙ ꯄꯣꯂꯦꯟ ꯌꯨꯝꯕ ꯗꯨꯁꯟ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯆꯔꯕꯁꯨ ꯆꯤꯡꯁꯥꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ